Hello friends, ngasisu mayam gidamakta anu video pudun laksari video si dasagi oiba nung makhal hai tare ko madugi makha sathrakpa sarukne ngasigi oina mangal haiba graha haibadi Mars planet je laibak pokpa haraga su khangnaba masigi mangan graha sigi chaba miyobida chaba dasa hai tare masida paknaba nung makhal afaba bu oraba su fataba bu oraba su fataba oragana ngak thokpa ngamba hai tare afaburam pusalakpa afaba oragana hena na fabu oiba adugumba nung makhal sizinaraga karamba nung makhal sizinaraga kanagadagi haibadigi matangdane aduna hairibase ahanbada astotari sam sumna nipan hotpa dasagi calculation method asida paragadi mangal graha sina sahi nipan miyobida sagane aduna ahanbada manganda chaba haibadi laibak pokpana chaba ase tha taret numi humni palkul haiduna lay masi na chaba oiragadi karamba nung makhal sigadage haiba matamda koye red coral se masi paknaba oi mathangda mangalda budhana chaba laibak pokpada koye yumjaka shana chaba masina chahi ama tha ahum numit humni palkul adu taragadi koye imrel gi nung makhal se masi sibiba phai mathangda manganda sanina chaba haibadi laibak pokpada thangjana chaba oiragana tha nipan numit kunga taruk pan nimpu masugumba oiragana koige blue sapphire se haiba nung makhal se sizinaba phai mathangda mangalda brihaspati na chaba laibak pokpada sagon se na chaba oiragana chahi ama tha mari numit kunga taruk pan nimpu masi chagane miyobada ado taragadi yellow sapphire se masi sizinabada thoido hindona kanava fange mathang asina manganda rahuna chaba laibak pokpada rahuna chaba oragana tha tara numit kun chagane ado taragadi gomet haiba gemstone se masi sizinabigedabani manganda shukrana chaba laibak pokpada iraina chaba haibani ado taragadi chahi ama tha taruk numit kun chagane ado taragadi diamond se masi sizinabada fai mathangda manganda ravina chaba haibadi laibak pokpada nomaijingna chaba masina tha manga numit tarani chagane ado taragadi koige ruby haiba gemstone se masi sizinabada toido intona kanava fangani mathang asina manganda chandrana chaba laibak pokpada ningthaukaban chaba oiragana chahi ama tha ama numit tarani adi taragadi koige white pearl se masi sibibana hena kanava oijaba fangani hairiba singasina astotari sama sumna nipan hotpa dasada mangan hairiba graha asina antadasa oiba ado tonga graha singna sasilakpada hairiba palliba nung makhal haibada tare gemstone se masi sina taragadi fatabu oragana ngak thokpa ngamani ko afaburam pusalakpa hai tare aduga afabu oragana hena faba oigani haiduna astrology gi subject asina aikoida takpiri aduna makha tarakpada bimchotari sina chama kundu hotpa dasa makhalni masidana manganna chahi tare chagani miyobada haiba bimchotari chama kun sida mangal haiba graha asina haiba Mars planet china laibak pokpa hairaga su khangnabana masina miyobada chahi tare chagani ahanbada mangan chaba haibadi laibak pokpada chaba dasa oiragadi tha mari numit kuntarini chagani laibak pokpana chaba ado taragadi red coral haiba nung makhal se masi sibibada hena toidokna kanava phangani mathangda manganda rahuna chaba laibak pokpada rahuna chaba oragana chahi ama numit 35 pani miyobida koige dasa sagani ado taragadi haiba asi oragana gomet haiba gemstone se sinabada toido intona kanava lay mathangda mangalda brihaspati na chaba laibak pokpada sagon se na chaba oragana tha 13 numit 3 ni chagani ado taragadi yellow sapphire se masi toido intona kanava phangani manganda sani na chaba laibak pokpada thangjana chaba chahi ama tha ama numit 9 ni miyobada dasa chagani ado taragadi blue sapphire se masi toido intona kanava oigani mangalda budhana chaba laibak pokpada yumjaka shana chaba tha 13 numit 23 ni
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯃꯔꯦꯜ ꯍꯥꯏꯔꯤꯕ ꯖꯦꯝꯁꯇꯣꯟꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯂꯩꯒꯅꯤ꯫ ꯃꯊꯪꯗ ꯃꯪꯒꯜꯗ ꯀꯦꯇꯨꯅ ꯆꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯀꯦꯇꯨ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯅ ꯆꯥꯕ ꯇꯥꯔꯒꯗꯤ ꯊꯥ 4 ꯅꯨꯃꯤꯠ 30 ꯃꯁꯤ ꯑꯣꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯦꯠꯁ ꯑꯥꯏꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯐꯪꯏ꯫ ꯃꯪꯒꯜꯗ ꯁꯨꯀ꯭ꯔꯅ ꯆꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯏꯔꯥꯏꯅ ꯆꯥꯕ ꯆꯍꯤ 1 ꯊꯥ 2 ꯆꯥꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯥꯏꯃꯜ ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯈꯜ ꯑꯁꯦ ꯖꯦꯝꯁꯇꯣꯟꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗ ꯑꯐꯕ ꯑꯣꯏ꯫ ꯃꯊꯪꯗ ꯃꯪꯒꯜꯗ ꯔꯕꯤꯅ ꯆꯥꯕ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯅꯣꯡꯃꯥꯏꯖꯤꯡꯅ ꯆꯥꯕ ꯊꯥ 4 ꯅꯨꯃꯤꯠ 60 ꯆꯥꯒꯅꯤ ꯃꯤꯑꯣꯏꯕꯗ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯔꯨꯕꯤ ꯍꯥꯏꯔꯤꯕ ꯖꯦꯝꯁꯇꯣꯟ ꯃꯈꯜ ꯑꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏ꯫ ꯃꯊꯪꯗ ꯆꯟꯗ꯭ꯔꯅ ꯆꯥꯔꯒꯗꯤ ꯊꯥ 8 ꯃꯁꯤ ꯆꯥꯒꯅꯤ ꯃꯤꯑꯣꯏꯕꯗ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯏꯠ ꯄꯔꯜꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯐꯪꯏ꯫ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯑꯁꯤꯅ ꯃꯪꯒꯜ ꯍꯥꯏꯔꯤꯕ ꯃꯥꯔꯁ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯁꯇꯣꯇꯔꯤ 109 ꯑꯃꯗꯤ ꯕꯤꯡꯁꯣꯇꯔꯤ 110 ꯍꯥꯏꯔꯤꯕ ꯗꯁꯥ ꯈꯣꯠ ꯑꯅꯤꯁꯤꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯃꯪꯒꯜ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯅ ꯑꯟꯇꯔꯗꯁꯥ ꯑꯃꯗꯤ ꯃꯍꯥꯗꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯍꯁꯤꯡꯅ ꯄꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯔꯒ ꯐꯠꯇꯕꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯑꯐꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯅꯨꯡ ꯍꯥꯏꯕꯗꯨ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯖꯦꯝꯁꯇꯣꯟ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯍꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯁꯦꯝꯂꯛꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯍꯁꯤꯡꯒꯤ ꯃꯔꯝꯗ ꯒ꯭ꯔꯍꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯟꯅꯒꯗꯕ ꯃꯔꯝ ꯗꯣꯁꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯦꯝꯖꯔꯛꯀꯦ꯫